Prime Minister Modi na ngasi fauba Manipurda chatriba karigino Manipur asi Indiada leitrabara laingak asina ima laibak Indiabo Manipurda hatok pire haina Rahul Gandhi na parliamenta hangat kiba no confident motion maral sikre Kukizo Furuki asi Bahagchang Singh atorbung Banglagi mahutta atopa mafamamad oina fumnaba Union Home Minister Amit Sahana Indigenous Tribal Leaders Forum gi bihut singda khangankre Manipur की territorial integrity दा compromise तौदना state asida peace hanjil halakna bagi lambi da faminaraga wari sanaba oigani haina congress ki luchingbo okram ibobina phongdorakle Naga issue bu athuba matamda loisina bagi pandam da resolving Indo-Naga political issue based on a framework agreement haiba asida Manipur ki Naga ta mafam singda miyam ki rally chatkre Amasung lanje na duna layriba angang sing na makuta kulay paining bagi wakalon lakliba si matam chana yengsil haudrabadi Manipur kunay gitong gipun sida yam na chawba chay tinga maoy gani haina Dr. Lenin na tamlaki.